Thongkhong Lakshmi Bazar amasung Mayang Imphal da lambi sembidabagi mayokta mayai lambi apunba lupna kauba matam kaktaba ban akanba moongda chathari hairi. Muivah somdal Khongchat Nscn gi senior functionary sing loinarakadore. Tha asi kunithoi da Nscn gi general secretary Tunganglen Muivah na sahi yangkai gi matung dam hakki pongnafam lamdam Okkadouri district ki somdan village da lakadori ba asida lalavlup asi gi senior functionary kyasu loinarakadore hairi. Pau asina makhata na hyriba na Muivah somdal Khongchat asida Nscn GPRN gi monitoring group ki convener Karangbok Sarawang PS Atem RK Rising Anthony Simre Hutobi CGC Su Joseph Lotha Finance ki Launcher TS Rainam Medical Kilonser Wong Tangkul amasung atay lusingba kaya amasu loinarakani panbaya badi haukiba chahi lisingani tarada Nscn gi General Secretary Muivah na maki pongnapam lamdam somdal da lakna ba thaurang tawkiba matam aduda Congress ki oiba lusingba sarkarna athingba thamduna changhankidabani ibobi government na Muivah bu karigumba phibam amatada Manipur Sanglaktanna Bahajna Manipur Nagaland Anigilona ba interstate boundary singda ahenba state force kya thamduna deploy tawkibani thawong adu naga sing asi phawa pendana kaya leiribani Muivah na mahaki pongnapam lamdam somdanda lakadoriba asida miyamga haraw tayamna oknaba semsabagi thaurang kayasu yamna pakhali tangkul naga jingtu longphangi chairman Nscn Kapaina haikibada General Secretary Muivah na mahaki pongnapam lamdamda lakadoriba asigidamak haraw nungaiba phongdorakli mahaki Khongchat asibu Taramna okpagal loinana isorgi mapamda tangkulgi lusingba asina mahaki pongnapam lamdamda lakpada asoi angam amasung ana ayeg yaudana isorgi mapamda player tawri haire mahak nga lakpa asida Taramna oknaba kamjong amasung Okkadouri district tariba tangkol singna semsaba loire haire Eastern Ato Tangkul Region Apex Committee ki body ki chairman Wungpan M Simre na haikibada Nscn gi General Secretary Muivah gi itihasik oiba Khongchat ase khwaidagi mamal yamba amasung magulaiba Khongchat amani haiki Manipur da dengue ki laisat mamangi sahi singda amukta oikidriba moongda yangna sandurakle nomada miyoi chamaga sumna ani positive oirakre apunba case singani ga chawga humputara mapan yokre Manipur da mamangi sahi singda amukta oikidriba moong amada dengue ki laisat yangna sandurakle haukiba pungkun mari ki manungda miyoi chamaga sumna ani dengue positive oirakre nauna positive oirakpa masing asi tharaga Manipur da sahi asigi oina dengue ki case lising ani ga chawga humputara mapan yokre official oiba record ke matung inna Manipur dengue ki case khwaidagi yamkiba chahi asi kumja lising ani kulhumdoi na oike sahi asida dengue ki case lising ani ga chawga ka niphumunga oike dubo handaki oina November tha phawba yaudringe October thakai yorakpada dengue ki apunba case lising ani ga chawga ka humputara mapan yaukre masi khwaidagi wangba dengue case masing adudagi yamna hendoraklabani masimak section ningai oiba thak yaurakle lenga ki report matung inna haukiba pungkun mari ki manungda positive oirakiba miyoi chamaga sumna ani ki manungda humpunithoi di Imphal West district tagini district asi dengue na sogalaba mafam oiri amasung hauji pawada miyoi lising amaga chanipan ga nimpu positive oikre Imphal East district ke oina haukiba pungkun mari da miyoi kuntra oirake mokoi kuntra asi hapsilaga tungda chamri ga kuntaru positive oikre Bisnupur district da hauji pawada miyoi humputara taret positive oikre aduga miyoi ama laikitre Thobal district da miyoi humpu humdoi positive oikre Senapati da miyoi nipu manga Kaksing district da miyoi nipu matoi Ukhrul district da miyoi kunmari Chanden district da miyoi tarani pan Tamelong district da miyoi tarani thoi Tengnopal district da miyoi tara Kamjong district da miyoi mapan None da miyoi ahum Churachampur ahum amasung Kangpokpi district da miyoi ani positive oirakre Tengnopal Churachampur district da dengue ki laicet asi yamna nemna lairiba si state test tobagi chang watpadagi oigani hainari dengue ki case mayam hengalakpa asi hantanaba Manipur lenga ke medical directorate na yamna kanna honare civil society organization sing club health workers sing amasung lanai miyoi kyana khusamnaduna miyamda wakalon piba ising tungduna leiba mafam sing Tidokminaba amasung foging kapthokpana singba chathari miyamna cheksinna lainabasu appeal tawrakli Rita gi Mihatta Chennaba sing numit 8 ni gi manungda phaduna cherak pigadabani Sanulal
ꯊꯥ ꯑꯁꯤꯒꯤ 16ꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯂꯕ ꯌꯥꯏꯁ꯭ꯀꯨꯜ ꯁꯤꯡꯉꯥꯛꯀꯝ ꯂꯩꯔꯛꯇ ꯂꯩꯕ ꯗꯥꯛꯇꯔ ꯑꯉꯣꯝ ꯔꯤꯇꯥꯒꯤ Mihatta ꯆꯦꯟꯅꯕ ꯈꯨꯗꯤꯡꯃꯛ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯩꯉꯥꯛꯅ ꯄꯨꯊꯣꯛꯇꯨꯅ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯐꯥꯗꯨꯅ ꯄꯨꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯊꯪꯅꯕ ꯅꯨꯃꯤꯠꯇꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯁꯅꯨꯂꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯊꯥꯡꯖꯤꯡ ꯍꯣꯜꯗ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯏꯕꯦꯊꯣꯏ ꯂꯩꯃꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 16ꯗ ꯗꯥꯛꯇꯔ ꯑꯉꯣꯝ ꯔꯤꯇꯥꯕꯨ ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯕꯕꯨ ꯁꯅꯨꯂꯥꯟꯅ ꯊꯃꯣꯏ ꯁꯣꯛꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯀꯟꯗꯦꯝ ꯇꯧꯏ ꯑꯃꯗꯤ ꯃꯤꯍꯥꯠ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤ ꯈꯨꯟꯅꯥꯏꯗ ꯁꯤꯡꯅꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯏꯝꯐꯥꯜ ꯋꯦꯁ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒ ꯅꯛꯅꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇ ꯅꯨꯄꯤ ꯑꯃꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯁꯣꯟꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯅꯐꯝ ꯊꯣꯛꯄ ꯈꯨꯗꯤꯡꯃꯛ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛ CCTV ꯀꯦꯃꯦꯔꯥ ꯂꯩꯔꯤꯕꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯊꯤꯗꯣꯛꯅꯕꯁꯨ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯄ꯭ꯔꯖꯥ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯔꯥꯜ ꯂꯩꯕ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨ ꯐꯥꯗꯨꯅ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ 8ꯅꯤ ꯑꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨ ꯐꯥꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯑꯃ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤ ꯈꯨꯟꯅꯥꯏꯗ ꯁꯤꯡꯅꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯈꯥꯡꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯃꯤꯍꯥꯠꯄ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯤꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯕꯤꯌꯨ ꯑꯃꯗꯤ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯗꯨ ꯐꯥꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯊꯝꯒꯗꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯂꯨꯞꯁꯤꯡꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯈꯣꯏꯕꯨ ꯇ꯭ꯔꯥꯏꯕꯄꯨ ꯇꯣꯉꯥꯟꯕ ꯇ꯭ꯔꯥꯏꯕ ꯑꯃ ꯑꯣꯏꯅ ꯌꯥꯎꯍꯟꯕ ꯌꯥꯅꯤꯡꯗꯦ꯫ MFO ꯊꯥ ꯑꯁꯤꯒꯤ 10ꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯆꯥꯎꯝꯕꯨꯡ ꯀꯕꯨꯏ ꯈꯨꯟꯖꯥꯎꯗ ꯃꯥꯏꯈꯣꯝ ꯍꯥꯡꯗꯣꯛꯈꯤꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯑꯣꯐ ꯍꯧꯈ꯭ꯔꯦ ꯄꯥꯛꯀꯤ ꯄꯤꯂꯔ ꯑꯗꯨꯗ ꯈꯣꯏꯕꯨ ꯇ꯭ꯔꯥꯏꯕꯄꯨ ꯇꯣꯉꯥꯟꯕ ꯇ꯭ꯔꯥꯏꯕ ꯑꯃ ꯑꯣꯏꯅ ꯌꯥꯎꯍꯟꯈꯤꯕ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯈꯟꯅꯅꯕ ꯃꯔꯤꯡ ꯐ꯭ꯔꯟꯇꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤ ꯑꯃꯁꯨꯡ ꯀꯃꯤꯇꯤ ꯑꯣꯟ ꯏꯟꯗꯤꯖꯤꯅꯁ ꯄꯤꯂꯔ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯃꯐꯝꯗ ꯐꯣꯔꯃꯦꯜ ꯑꯣꯏꯅ ꯑꯄꯤꯜ ꯇꯧꯔꯤ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤꯕꯅ ꯈꯣꯏꯕꯨ ꯇ꯭ꯔꯥꯏꯕ ꯑꯁꯤ ꯃꯔꯤꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯊꯥꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕ ꯁꯔꯨꯛ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯈꯣꯏꯕꯨ ꯇ꯭ꯔꯥꯏꯕ ꯑꯁꯤꯕꯨ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯄꯤꯂꯔ ꯑꯗꯨꯗ ꯇꯣꯉꯥꯟꯕ ꯇ꯭ꯔꯥꯏꯕ ꯑꯃ ꯑꯣꯏꯅ ꯃꯃꯤꯡ ꯌꯥꯎꯔꯛꯈꯤꯕ ꯑꯁꯤ ꯌꯥꯝꯅ ꯊꯃꯣꯏ ꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯑꯃꯁꯨꯡ ꯃꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯈꯣꯏꯕꯨ ꯇ꯭ꯔꯥꯏꯕꯀꯤ ꯃꯃꯤꯡ ꯂꯩꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯔꯤꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯁꯤ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯕ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡ ꯀꯌꯥ ꯂꯧꯔꯝꯈꯤ꯫ ꯂꯣꯏꯅꯅ ꯈꯣꯏꯕꯨ ꯇ꯭ꯔꯥꯏꯕ ꯑꯁꯤ ꯇꯣꯉꯥꯟꯕ ꯇ꯭ꯔꯥꯏꯕ ꯑꯃ ꯑꯣꯏꯅ ꯁꯛꯈꯪꯕ ꯇꯥꯔꯕꯗꯤ ꯃꯔꯤꯡ ꯃꯤꯌꯥꯝꯒꯤ ꯂꯩꯔꯤꯕ ꯀꯂꯦꯛꯇꯤꯚ ꯑꯥꯏꯗꯦꯟꯇꯤꯇꯤꯗ ꯏꯀꯥꯏꯕ ꯄꯤꯕꯇ ꯅꯠꯇꯅ ꯍꯤꯁꯇꯣꯔꯤꯀꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯆꯨꯝꯕ ꯀꯌꯥ ꯑꯗꯨ ꯃꯥꯡꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯑꯅꯟꯗꯅ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 13 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯦꯇꯥꯄꯨꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯤꯇꯤꯡ ꯑꯃꯗ ꯑꯅꯟꯗ ꯀꯧꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯤꯑꯣꯏ ꯑꯃꯅ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯗꯨ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ MLAꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯤꯡꯗꯦ꯫ ꯑꯅꯟꯗꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯍꯧꯕ ꯂꯩꯔꯕꯗꯤ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯗ ꯈꯪꯅ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ ꯍꯥꯏꯅ ꯉꯔꯥꯡ ꯐꯧꯕꯥꯛꯆꯥꯎ ꯏꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯧꯕꯥꯛꯆꯥꯎ ꯏꯀꯥꯏ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯀꯣꯟꯊꯧꯖꯝ ꯔꯦꯅꯨꯀꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯟꯆꯥꯌꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯔꯦꯅꯨꯀꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯇꯣꯔꯕꯨꯡ ꯖꯤꯄꯤꯒꯤ ꯃꯤꯌꯥꯝꯅ ꯀꯣꯡꯒ꯭ꯔꯦꯁ ꯅꯠꯇ꯭ꯔꯒꯅ BJPꯅ ꯚꯣꯠꯀꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯉꯥꯡꯅ ꯁꯛꯅꯔꯤꯕꯁꯤꯡꯗꯨ ꯗꯔꯀꯥꯔ ꯑꯣꯏꯗꯦ꯫ ꯃꯈꯣꯏ ꯃꯁꯦꯜ ꯍꯨꯟꯅꯕ ꯑꯩꯈꯣꯏ ꯇꯥꯗꯦ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯀꯨꯀꯤ ꯃꯩꯇꯩ ꯑꯅꯤꯒꯤ ꯏꯔꯥꯡ ꯑꯁꯤ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯗꯒꯤ ꯍꯧꯕꯅꯤ ꯃꯩꯇꯩꯅ ꯍꯧꯕꯅꯤ ꯍꯥꯏꯅ ꯄꯟꯕ ꯌꯥꯔꯣꯏ꯫ ꯍꯦꯛ ꯄꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯇꯣꯔꯕꯨꯡ ꯖꯤꯄꯤꯒꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯒꯅꯤ꯫ ꯃꯩꯇꯩ ꯃꯁꯦꯜ ꯅꯨꯡꯁꯤꯅꯗꯅꯕ ꯎꯠꯂꯒ ꯀꯨꯀꯤꯁꯤꯡꯅ ꯂꯧꯁꯤꯡ ꯍꯦꯟꯒꯠꯈꯤꯒꯅꯤ꯫ ꯃꯈꯣꯏꯅ ꯚꯣꯠ ꯐꯪꯅꯅꯕ ꯄꯉꯥꯡꯗ ꯉꯥꯡꯕ ꯑꯁꯤ ꯇꯣꯔꯕꯨꯡ ꯖꯤꯄꯤꯒꯤ ꯃꯤꯌꯥꯝꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯀꯌꯥꯁꯤ ꯈꯪꯗꯕ ꯃꯩꯇꯩ ꯖꯥꯇꯤꯕꯨ ꯆꯤꯡꯊꯅꯕ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯇꯣꯔꯕꯨꯡ ꯖꯤꯄꯤꯒꯤ ꯏꯃꯥ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫